ngasi numida wairang phongkiba tuan Manipuri si phongsingi amasum thokiba thawdo wathoksingi maru oiba ipaksin khongatcharaga Manipur top channel gi maikaidigi mayamda share tawzagi anbada hek tabada ngakduba pawma mayamda share tawzagi JNIMS ta covid na Leikhidaba Miyoi ama Onna Teinana Poloithoklamle Wathok tholakle COVID-19 positive oibadagi hawkiba May 3 da Imphal East ki top ta leiba Warepam Zugindro say Humdraga Nipan Apopa Leikhidaba Samuasi COVID-19 positive oibadagi JNIMS hospital ki COVID ward admit tawduna laying duna lairaki adubo ahal ama ngasi May mga gi ayuk pung 2 minute yankai taba matamna Leikhidaba sigi thawai yawdraba haksang ado Imphal East DC gi ayaba yawna COVID-19 gi protocol ngakna mathau mangam pangthokna bagi ayaba phangwadagi JNIMS ki COVID ward gi imung manungi Miyoi singna lawba satlubada JNIMS ki authority na Leikhidaba ahal adu atopa COVID na naba Miyoi amagi imungi mini haiduna Onna Teinana sinnaduna Manipur sarkar gi minuthongda lairiba Trimeterium da Poloithoklamle haidi amasum JNIMS ki authority na siguma section daba asiba haksang pawba ningthina masak khangdana Onna Teinana mai thado hankiba haibisi JNIMS authority gi section dabani haina Leikhidaba sigi masanupa W sekena pawmi singna phungdoki amasum loinana Leikhidaba mapagi aroiba mathau mangam imung manungi Miyoi singna pangthokpa phangandaba haibisi thamoi sokningai oi loinana asiguma thawdo asi matung amuk hana thoktanaba JNIMS ka authority na honabiu hairinasu pausina makhatana phungdorakli makasa tharakpoina topa maruiba pau khurana mu covid laying sathabada ruling amasum opposition gi khenaba thamdana amaga hunnatana thabak pangthoknaba honasi joy kisan Malem gi lebak phungmada covid ke ani suba web ki sathiba saithiang asi Manipur su chapsana phangli maduna COVID-19 laisat asi lanthengna na ba hona ba rajniti gi khena ba thamdana opposition amad ruling gi marakta amaga hunnabagi matam nate oiri ba phiba masida rajniti gi khena ba thamdana Manipur gi sing amadi tamda lairi ba civil society NGO singna asoba thodang lauduna COVID-19 lanthengna ba tai maduna tana rajniti gi khena ba thamduna amaga hunnaduna lairibadi laisat asigi khayak Manipur miyam takiba yabagi akiba du laigani maramaduna akhoi puna COVID-19 laisat asit lanthengmina si haina thangmaiban kendra gi congress ki MLA khumuksam joy kisana phongdokre wafam asi Manipur sarkar gi health department ayaba piduna thangmaiban kendra gi moji kulmaya da leiba ibudau nauting khongi community hall da kendra asigi oina ngasi COVID-19 vaccine kapthokpagi thoram pangthokpaga loinana vaccine kapthokpada asoba thodang laukiba health department bu thagaba phongdokladuna MLA joy kisana phongdokibani MLA na makhatana phongdokhibadi yariba makhai aikhoi masel amaga mating pangnaduna COVID vaccine park sana kapthokna ba honasi haina appeal tokhi lonana COVID vaccine kapra phaiphatte haina nainabigino Malem pumbada sandorangli laisat asidagi khara makai ngak thokna ba vaccine kapthokadabani Manipur gi oina su sarkar na laisat asidagi ngak thokna ba Greater Imphal Cantonment Zone oina lakthokuna section thorangi thabak lokhatpa honari masida miyamna sarkar na PWS SOP ngakna satpina basu MLA asina appeal tokhi MLA na makhatana phongdokhibadi laisat asi thengnana ba honabada aru phibam amada lairingai asida sarkar na thodang lauduna RIMS JNIMS nataba COVID care center kya are doing Kumalampaki Balbawan singbada hangdoliba COVID care center singda lairiba naba singna sana thanabagi polam phangdabagi khudong sadaba kaya mayoknari maruoina sana thanaba polam singa silanai patient party na tawjabaga loinana cantonment zone manungda leibana awaba kaya mayoknari masida thangmaiban kendra gi manungda lairiba COVID care center asida lairiba anaba singi sana thanaba polam sing MLA masana tawjabada sakana ayaba pibinaba appeal tokhi loinana makhatana Manipur gi lengak sasan paibada hakthengna yauriba minister amadi MLA singna ruling amasum opposition haiba thamdana COVID care center sinda lairiba singda sana thanaba polam sing phanganbada asoba thodang lobiyu haikenasu pawsna makhatana phongdorakli Makasa tharakpoina topa pawmanama RIMS ta mapanagi anaba laudabagi phibamda laire casualty dasu emergency natana atai anaba layeng loidori Manipur COVID-19 gi laisat asina positive oiba migi masing nomo gi hengalakpadagi layeng pham laitabagi awaba yamna sauna mayuknabagi phibamda laigadori Housing RIMS hospital COVID-19 laisat asina naba Miyoi marfugatare laiduna ana layeng bagi thabak sathabada mapandagi anaba lauduna hospital asida layeng pham laitre Masigi mathakta tongan ba phamung taraga nipan hapsinduna hospital authority na ana layeng bigi thabak sathaduna laidi haina RIMS hospital da phangba paw amana su hairi
amasum pau sin RIMS hospital authority digi phangba pau gi matung inadi hauzik RIMS hospital gi casualty ortho medicine amadi atai ward khar da su positive oiba miyoi gi masing hengalakpadigi hospital asida ana layeng gi thabak chathabada yamna sauna awaba mayonare mapanagi anaba lokshiluraga layeng phamung leitabigi awaba mayonagada maramna mapanagi anaba lokshindabni so hairi RIMS hospital hauzik khwaidigi maru oiribasi covid na naraba miyoi singi damakta mathau tabu oxygen watana fangan basini hauzik phawbi oinadi oxygen watana fanglabaso nik lawagi phibam dalai oxygen cylinder samarom stock ta lengdana thamba mathok tai masi thamba ngamdriba phawbadi laitana lengba ngamdabagi phibam ama hospital authority da mayokna duna lairi oiriba phibam asida ngasi Manipur sarkar gi oiba akhanaba team ama RIMS ta tharaktuna hospital asida nongmada oxygen kayam yamna mathok tai habigi matangna yamna kupna yengsinbagi thabak sa tharamle team aduga RIMS ki medical superintendent Dr. Priyoski amadi ate authority singa unaduna wari sanaduna hauzik oiriba RIMS hospital gi oxygen gi matangna mayek singna khangan kre so hairi pausna hauzik RIMS hospital covid na maram oiduna ana layengbagi thabak sa thariba miyoi mart fugatare asima oxygen sijinari masigi manungda anabani fugataru amana oxygen ka hina sijinai aduga ventilator haptuna lairiba anaba taret amadana amuk hen oxygen sijinabana nongmada oxygen D type cylinder saniga kunlom sangi maduna tangai fadun oxygen D type cylinder samadi stock ta lengdana thama mathau tai haina supalli amasum hauzik oiriba RIMS hospital gi phibam asida hospital asigi oina oxygen plant ama tangai fadana linkhatpa mathau tai hiram asigi matang da RIMS ki director na asoba thodang lauduna athuba matamda RIMS ta oxygen plant ama linkhatpiu haiduna center gi mari leinaba singda se inanaba thaurang tawre haibisu tari pausna hai ahan COVID-19 gi web block padu da RIMS ta COVID-19 na naraba miyoi sing layeng nabagi damakta oxygen cylinder sahumlom nomagi oina thamduna layeng sathaki matamadu oxygen phangdabagi amadi fangloi habigi awaba lekhide adubo handa COVID-19 gi anisipu web asida COVID na naba miyoi barat pumbagi oina masing khanghen hengalakiba oxygen puthokpagi sang wat khibadagi oxygen mapung fana phangdabagi awaba asi mayoknabani adubo siza hospital la lairiba oxygen plant asi matam khara thabak lepdurabasu athuba matamda function tawduna nongmada oxygen cylinder sanirom puthoknaba honagani haiba pau tare masi oirabadi Manipur da lairiba hospital sinda oxygen sang nai na piba ngamlagani loinena JNIMS hospital thawal amadi suchampurna singbusu oxygen plant amamam thamduna nimit tari ni gi manungda thabak hauna bo honagani haina chief minister na phongdokhibasina mai paklabdi oxygen gi awaba se kohanba ngamgani haina su pausna makhatan phongdorakli makhasa tharakpoina to papaw amanamu PM care dagi pirakhiba ventilator kya sijinaba yadaduna JNIMS ta taduna leire COVID-19 laisana maram oiduna ana layengi thabak sa thariba anabasing sijinanaba haiduna handak prime minister citizens assistance and relief and energy gi situation fund gi makhada Manipur yoina ventilator AGBA ICU ventilator AB AD COVID masing samaga yankhai sinnar khiba dugi manungda JNIMS hospital gi oina thunglakhiba ventilator sing ado hauzik sijinaba yadaduna lairi hairi pausiesna phama pau likhun gi amagi matung inadi JNIMS ki oina pirakhiba ventilator sing asi sijinaba yadabadagi hauzik JNIMS ki anesthesia department gi store room da taduna leire maram aduna covid license maram oiduna hauzik JNIMS ta ana layeng sa thariba miyoi sing ventilator gi mathau tarakpada ventilator leitabagi awaba mayoknaba yana leire hainu supalli loshilakpoina to papau khranam gari huran banupa ani gari ge konana fare Thabal district police ki ASP Dr. S Ibomsa gi miyeng makhar Lilong police station gi OC amadi commando team na ngasi nongyai matung pung amatapa matamda gari huran ba miyoi ani gari ge konana fare hari far ba miyoi ani dudi MD Suban Khan Saikun apokpa MD Abdul Wahib kawi Lilong Sabok Mairen Kuldagini miyoi siga konana faraba aduna MD Ruhit Ahmad Saikun gni thoi apokpa giming MD Ayub Khan kawi Lilong lehau khongdagini makhoi ani ngarang ehi nungyai matung pung amaga minute kulom tabada phabani miyoi ani asina huralambadagi fagalaba gari asi gray masugi Honda Dayo registration number MN01AE 8517 miyoi ani asi makhatana wangpang sathabada Honda Dayo gari asi hawkiba me ahumgi nungthil pung ahum taba matamda singjamai area dagi huralapani haiba khangmangamkhre gari huraliba miyoi ani asigi mathakta Rilong police na case ma register tabugo loina makhatana thijin humjin nabagi thabak sathakre so hairi
अतोप पाव अमना नुमित तरानी बिष्णुपुर बाजार शटडाउन तौखरे बिष्णुपुर डिस्ट्रिक्ट की बिष्णुपुर की लेकाई तरागा निथोइद लेप लेतना नोंग नोंगी कोविड-19 की पॉजिटिव ओइबा मिगी मसिंग हेंगलगलीबा असिगी येंगलगा मखा तना लाइसिट असि संदोरकपा थिंगनबा ngasiदगी नुमित तरानी बिष्णुपुर बाजार शटडाउन तौरे हैना यूनाइटेड डेवलपमेंट कमिटी बिष्णुपुर नसु हाइरी लोशिलकपना लेबाक सिगोइबा कोविड-19 अपडेट मैम द पिजगे पॉजिटिव केस ला अहुमगा लिसिंग मार्फ निथोइ फंखरे अमसुम लैखिदबना लिसिंग अहुमगा सत्रेट का मार्फुनी लेबा असिदा हौकिबा पुंग कुन मरी द पॉजिटिव केस ला अहुमगा लिसिंग मार्फ निथोइ फंखरे अमसुम हाइरिबा पुंगफम असिदा मियोइ लिसिंग अहुमगा सत्रेट का मार्फु लैखिद्रे मसिना मरम ओइरगा लेबा असिदा कोविड केस 2.06 करोड़ यौरे रिकवरी ना 1.69 करोड़ ने एक्टिव केस ना 34.87 लाख नि हाइना स्पाउस ना मखाता फोंदोरकली